North Eastern Council NECna sponsor Tauraga Heritage Art and Cultural Centers in the Numit humni chupna chathagadaba Manipuri Film Festival ngasidagi Manipur State Film Development Society da houdokhre Film Festival hodopagi thoram aduda hanagi IS Arkenimai Zen Manipur Dance Academy ki Director P Bilas Social Worker oinam Roman amadi Film Forum Manipur ki Chairman Lai Mayum Surjakanta Sarmasu Saruyaki Pangtokadurba Film Festival sida punna film manga screening tawgani ngasi hodopon numita aribam Sam Sarmana direction piba imagining them hariba film si screening tawki thoromadugi sarukamo oina festival asida screening tawgudurba film sing asigi producer sing da chamba khudol tamduna ikai khumnaba utki film festival hodopagi thoromga mari leinana retired IS RK Nimai na phongdokibada film industry ama saukhat hananaba hotnabada Film Festival asi yamna maruai festival asina Manipuri film ya nobo lambi ama pi badag pi baga chap manai matam gi ahung ba lakpagi matung ina hauzuki matam gi film ga mamang ta ki film singa technical gi oiba yamna khenaba leire lakliba ahung singa si aikoina khangba mathau tai madugi mathakta mamangai matam gi film singdagi tamba ya ba kaya sulai film festival pangthokpada film adu sangba tian bakhak natana miyam da kari Ohen ningli bano haiba asengba mahau pinanaba universal theme da puthokpa changi haiki ngarang lahan puthokriba akoi Josephson si aina sum yengjamda Manipur da at ko thoi film yam se technically the quite advanced way se magi films ne la ai lojei yaba ana koina aspire to go to sikari no haida technically yam na sound oiba ki theme se universal theme oiba aduna to dekho market to ngam oiba film the subtitle torga yeng mase dum nuai ba dum khra wade lon du khang kan da the dubbing torba kan se sida lon manarak ta wa se apni english ta dubbing to ga ta ra kan de apni language gi grammar je khene akoina verb na loi bani aduna SOV na subject object verb se lai english ta tor kan de subject verb object se la kan se de chin len ba khot pa se manarak ta kan da adum jaring boy bani yeng ba da 100% focus on the year of the crowd, white of a sit on hallway. Team to the universe look where the candidate, quite no idea, sit on power.